Yanggoi sanado wakal khanpham khangdraduna Sanarimbi manakta laklammi. Sanarimbina haihobana phadoi jala dudi. Adai je aina nate hana haikraga aina hairuradi. Nangna saubugi lotpani kok hairaga loire dugidi. Yanggoi sana tuminna wakal amada lei. Sanarimbi hoigi thabak subiduna makhoigi waridu yam khangning na tabagi mawongda leirambaduda Yanggoi sana munna yengi. Nupidusu mamai non khalakpada Yanggoi sana na yengambaduda ipa pakhatpoi kariboi mana tauriba thabaktu phat phat tauramlaga atopa ka amada chatkri. Yanggoi sana Sanarimbida hairi. Iche asigi nupisa kharadi jekshiluko mi yengna yeng kaino mai dawdawi. Sanarimbina tablapna nangna haiso haibani aisu sum khala abani mayumda chatpaga se nomada thinbigi haibasu yade khangdrada tawrisi. Yanggoi sana tablapna migi mawong matawda kharasu dum khangbadi ngambani. Phare che ayamuk chatnaba tawrage. Nangbu hospital da chatoiro yumda oina haladabra. Ngaihaktan chatluni aduga yumda sum halage. Hospital da laibadudi pabongna yadre yumda sum lairaga chatlo haire. Phare phare chatloro ai sum lehaurage. Yanggoi sana chatkibaga Sanarimbi chakham romda mamaidu laishilai aduga chakhumda changakpadadi nupidu laiba uramde. Sanarimbi koithi thi kona thangda maninglomdagi changlakpaduda nangdi karaida chatluriba aina ngasaidagi kaurisi tadra. Kaubudi natte aduba haige yauna haiduna yenglibani nupidu ipa pakhatna maningda changubani tahaudre iche kari haige. Nangna pairiba phone duna kanagino nangbu phone paiba haite daine. Nupidu khumpham khangdaba haidu oirami adubu phat hairi. Yumga pau phaunabada nungaitena imanabi amana sizinarambane. Adumna lairingai nupidugi phone du lakpaduda Sanarimbina phone la idu payudana maroiba nate daiche kona pairage. Sanarimbidu chakhumdagi pak thoktabi thabak amamuk tawraga lei. Nupidugi phone du su lakpa lepte. Sanarimbina aruba waka hairaktoigi oiramganine paikhatlo. Nupidu upai leita phone du okhatlaga hello iche ai paisa du ngarang imada piramlebani ai du chak thongi thamiko. Sanarimbina chingnadanaba mawongda wari du saraga thamkhri. Somda nongdren thamkhraba phone du da yenglaga nganbagi imungni chingna khrasala thabakshi khara jakshina tawdaba yaroi dawri. Malaya du sound changaga aina madugi nupiduga pau phaunagano haiba natra kaigino nangna aina haiba wayamna tadribase. Hey taningde chalo kokna kok shabane thabakna tawruba khudingmak nongmogi lekha tasili pumnamakse nangi nupa sak phajabuduna thokan mangaktani. Kainom tawbaisu kainom soibaisu aigi ipa nupa da tainari dubu karigino tainadradi kaino mana thokan mangaktani. Angawba layengo hairaga ma oina ngawrabra karinom taw phana nungsinaramba tarasu kauthokpasu khara tamdawni pharibasi thabak ama tawbada ipangpangna tawradi karaidagi yadoino. Adu hairaga kaiphagi case amasu lei malene mai mathakta party mafam amada kainom tawe haibra kaino nupidudi kanano khangdri male. Nongdrendo tamina wakhalama tawraga lei. Drugs ki matang simaga khangkhradi nang nupa shigi lorine do adudadine yamung su yaunani tudoisi ipa khakta natte. Nongdrendo wangangdabi Malayada munna yengamaga kadudagi thoki. Malaya su sauna yenglaga lehawi. Miya mangda makhoi ani yamna nungsinana leiba malasu asengbadadi mai chatlabani. Thengkhang kayarakni Malayana nongdren atopa nupiga mari lainarambagi phariba kaya amana sel piraga pau phauna hankidabasu yaurabani. Adubu nupi amakhakti madu yakhidi. Nongdrengi aronba macha masu nupi shina poklami. Nupani haina sutai Malayagi maphamda chawna akaiba amani. Magina nupi ngakta ani pokpani. Nongdrengi property saruk kharadu
angang nupadugi oikhidra khanbadasu wadaba natte. Asumna leiringai Malayagi machanupi ahandu mamagi manakta changakpadu phauba harau harau kobiramde. Laisabi macha pharabani class 10 tamli mayumda thamde boarding school amada thammi machanupi animak aduso school mananasu thamba natte kari marambu leibano. Machanupidu mamada warongni yengamaga thokre aduga stairda kumakpada kaiphaga thengnarami. Udabida tapna tapna kumkhibaduda kaiphana bema nupi machadu chap lepaga mamai leithoraklaga yengai kaipha oirambaduda kamcha asumna kaifaga yumgi terrace mathakta phaminaraga wari kaya ama sanarami. Kaifagi nanganda chawrakpani mama mapana piklingaidagi hauna hundok hundoklaga chatpana aduna kaifa hoigada leiminarakpani. Exam ki preparation di kayam tawre boarding du phajana leiba natra naubichana karaidana leirise ayamda khangdi kamcha aiga unadaba chahi ani mukshure lairiki de dum pari kamcha khoi mamina aila kano boarding da sum layu haibani ada boarding gi oina namit tarani shuti lai mi loi chana khraga ai thandale hobada yadaba gi lakbani ichagi yumni moina du main hekda haiba yabro boarding shuti na karigino boarding mapugi machanupa luhongbagi haiba mali kamcha sunang unaba lakanida larik tana bokning changna honaraba exam da mark wangaba kamcha na nange pamba ma soidana lebini koi baza chaibra phiro layu haibra apam bud tawdoini napi machado nokmi tawraka yengai asumna ngahyak wari sanaraga punna kuminarakpada malayana uraduna bema aina nang koi thiri Bema su khangi mi mamangda adumna hairaklabasu manungda mangonda jaiba ngangba kharadi tawrakani haiba wadi khumda makhoigi katamna changkhri kaifa malayada aiga wari sarame haiduna angangda pangangang biganu asi hairamaga makhada kumkhri malaya sauna kaifa da yengi aduga makhoigi kada changaga nangonda aina kari hai ha kari haige kari hangai Kaiso hangakti mami chumna larik yam pare larik ta pokning changna taw hairakpa khaktani hai oida bangang taningdi nangna makhoi kan khatana nganglibudu kari kanarigi tawnu haishi yum sida thogla ise nang mangagero ha kanamta su leitaba boarding duda ithanda karamaina layo haibano madam hoina su mami hoise thausa wasade haidana yamna hairabani kari thausa driba Makhoigi pibam tokpa sel matam chana piri yari kaino ahaya pa yam sanu haide hayo mami sel khaktana yadaba su leibagini mina achumba da ngangla asu pakhum adum pini na leiri du kari gino angang nang na kari khange ha namit ta kaglak ta ngai aduga su ngangba saradana ai thabak chaluge kastegi hendomba yaroi aina haibu laudana tawningba tawramaba nakhong na khut loina thudiklaga turel da thadagadabani asumna akan mawa kharasi hairamaga malaya thokre aduga kagi thongdu mapandagi solon chilamlaga thanami machanupi dusu upayamata leijada adumak leihaure malayana phet tawraga kumakpaduda leimana karaidano nangdi ibungo chawbaga chatoira maga natradi aise amata chatpa yadraba haisibo asi hairamaga thokre leimadu mathanta haima Mani nate kak hairaga yarabaduda koji masu kotlami tawja saisi asumna solaga lehawi Malaya hana ngaiduna leiramba gari amada tongduna chatkibadu balcony dagi kaiphana urami adumna leiringai pocket dagi phone ring lakpaduda kanana tawrakpano haina yengbada yangoi sana oirambaduda nokmi tawraka okhatlaga Aidi phone tawba haitrazala Tambiruge dana khalori haibade hairame haiba nangni tawrakpa yadadawna paukhum yam ngai ngamdaba taroi droibo taninga maroi adudi thamage hey thongnuko miyam otpa hainuko kana otpano do amuka haina ki sairiro kai phanoklaga nupi noida da otana lakle kain nong phadokti nupana su otpa yaina haidana otchabani adubi hekta ngamaktre dana hojikte nang soyabini Robert ki mateng hekta lokshili
Hayeng singo hairadi kamai singdori. Singdoga loire kaino adubu irai lai. Nangoina laushilage hairasu adum yatarine. Aina khalamido oiroidabu oiradi adusu kaidena khalame. Kari haibana haujikido. Yanggoi sana nokningba khangjilaga. Kaidauge nangnasu nungsibidradi nungsibiba mai manakta nungaina leibana phatro. Nupa ama khakidamak aigi punchi manghangadrane haisibo. Oh, adude hayeng wai aiga phibam amadagi lapnaba thoodi nang anaubu punchi ma haudawrini haisinade. Condition dugi makha poli. Thuna court marriage tawshindaba yaroidawrina. Namit yam ngawdawri. Yanggoi sanadu makol thokna noklei. Nokaling chabi. Phaginate ina hairisi. Aibo gaidano machakibana phadoi jalo tawrisibo. Lotningba mafamda lot. Aini hek phangba mikuptadi nungaini. Lotpabu phangnaba mawngda lotkadro. Pharisi wachoi ngangnadana leiri. Aina phone tawraise. Hangchituina kari haibano. Phajana hayuni taadeni. Mingonda laknaba yamna haibrabu ko nungshidi he. Nangna nungshidadabagi saruktasu yauna. Aina pulap heng nungshida galori kaino. Adubu wa oina hek tawi. Sidi tabra. Dai. Papi shidi. Adu sunangi. Yare he. Yes madam Siza. Thamora. Thamkino. Hayo hairo. Haide. Haihaning badi manba. Adwa. Tari. Kona hairage. Karamka. Nongma. Ngairage. Kayam kuina. Matamdu yaudri phau. Ngamgadra. Ngamne hainadi khalle. Ngamdrabadi. Ai kaidauge. Keshu dawno tawbiyo haide. Shana. Kay haige. Namittu nang yamna phasai. Ngasisu phasari. Yanggoi sana ngaihak tuminali. Namittu na nangbo ahanba ubadi natte. Airport to ihan ubani. July 30, 2024. Namitto nong yamna chubagi yomgi mi laktabagi nang ngaiduna leiramba mali. Jean chamaga white chartuga yam angang samanki. Aduga anirak subadana nganba hoida nongma namidang amada ukibani. Namittudana hena nangi maramna mayek singna khangki. Adude khoi daiso Khangbani. Aduga ahumlak subada aibu pungaw ngahonkhibaduna accident thokpa namittuda nangbu lamda ubani. Nangonda wa khara haige haina thoklakpadadi nangdi gari thauraga chatki leirami. Thuna aisuna tungda inaraga thaurakpani. Aigi maramgini ko. Adu mu khalluranu. Haujikti nungaiba wakhal ngakto ine khallu. Thamage haira thamu. Hangjitu thingnarasi. Yam kena lakanu. Aigi wakhal onge hairakani. Tabra ina hairise. Dai. Maramui. Asumna phondu thamnari. Yanggoi sana ikairaduna mamaidu makhutna hummaga ikaiba khangi. Loijingdu mayumda chatlaga mama hoiga wakana kana ngangnarami. Mama dusu karim khangjadabagum maral pumba Olivia da thangjinge tawrakpaduda Olivia sauraduna achumba pumba haidoklai. Manipurda laklibasi loijinggi mamana kaubadagi lakpani. Loijingdi mabani engage tawrame haiba phau khanglamdabaduda Olivia du mathanda sum ikai jaraktuna yumduda leiraroi haiduna chatki. Makhoi anigi marakta loijinggi mamana sananingba mawongda sanaba oirami. Ikaiba nangle haibagi wakhal khanthaba tawde. Kari tawba yage haidana oina khanduna lehawi. Loijingsu matha asuki matik saraduna yumda suhanjinda office da oina leirami. Leishi lembisu ngaihak saururasu yumduda hanjilaktabadudi nungaitabανina phone tawbada loijingdu okhalaklamde. Phone du thanamaga kadudagi leishi lembi thokkibaga yumgi thabak mateng pangbi nupido ka lusinba changakduna phabong kado hana lusilli. Aduga toilet bathroom amuk singdokpa changai. Dustbin gi amot akaidu langthoknaba khaw amada hapada deskit thingnarami. Nupidu munna yenglaga miraknara yenglaga kanagumba amada phone tawri. Hello. Kari anaubo paw leire. Ichebema nupise masawai sangdramali.
Kari, adudi nang kari tawni khangba natra. Angangse taibong phawanba yaba natte. Hoi iche bema, ibongo leitringai thabakse tawhorage. Leitringai haibadi aduda leitrai iche bema, yumda halaktaba ngasiga tharaga namit humni muksuri. Loijinggi mamadu pena noklaga. Pare, halaktringai tawhoro. Nupiduna chekshindabagi malhangadabani. Nasana haina shilo. Hoi iche bema, ai loina phanaba silage. Laishi lembina, Nine, nang aigi bathroom da kaidawino? Bathroom sengdokpani, loire. Phone da. Iche bema, ai thamage. Phone thamnaraga, thabakto loishilaga thoklakli. Laishi lembina, tawgadaba matamdadi tawroi. Nine, nang su yare. Chak to irusa thoga thongoko, chakhumda pangchang changkano. Hoi hoi bema. Asi haituna nupidu thokri. Laishi lembi kagi thong du lon chilaga phone du lauraga loijing call back tawrakpra yengbada su tawraklamdi. Adumna leiringai calling bell khingakpa tabadagi kadagi thoklaklaga. Nine, mi lai shi thongam ta hangbiyo. Haima, tadra malene. Asi haiduna ma oina thonglomda laklaga thong do hangi. Loijing du kaifana samaga lepaga leirami. Yu su phul da ngauri. Yengduna sum leibaduda kaifana. Handokne changake, korino masibo. Laishi lembi iping ping na phat handoi kaifana. Noi ka karumdano. Mathaktane, adu yambongcha makhagi shida oina. Kaifa, laishi lembi na hairakpa kaduda loijing thanamaga thokla aga laishi lembi da hairi. Haying ayuk pung tara chapchana, nakhoi ni puna yumda lakadabani. Yambongcha, saksakise. Yare. Kaifa thokri. Laishi lembi thong dulon chilamlaga loijingi manakta changaktuna hiptuna leiribaduda makhwang metlaga yengaga lei.